justice fangdriba fawba naga taruki asiba hakjang sing lawkhiroi UNC na chief minister da charter of demand sing pisan kre KNFP bu terrorist ni lawthu nemcha ke gen lawthu haiba demand ka yauna UNC na takshilakre tasengnama ozamasi khogi laikhidraba micham naga taru ase ekhogi me 12 da KNFP militant amasung khunjasingna khogi leilon wifi dagi naga micham tara nipan fakiba adugi manungda yaukibani haiba tare masida UNC ki matung ina khogi naga village guards na fazinduna thamliba kuki tara mari ase khogi naga tang mapanda naga singsbu thadorakani haina khana miyoi bagi minungshi yenglaga micham kuki micham tara mari ase thadokibani adubu next khogi 24 hours manungda haiba tare masida khogi naga micham taru asigi asiba hakchang oina masak amta loba yadagai khogi matat talaba una dead body na fangkibani haiba tare oza so matang da khogi justice fangdriba makai khogi asiba hakchang se lawkhiroi amadi CM da khogi charter demand jawba memorandum petition ki matang se oza kamaini bi hanbe Hanumakta Northeast Window Television gi ayuki news analysis meng tawir punung pu ikoknona kurumjari lein mase akoi andaki tham ki maya haitare ko sigi whole discussion si news analysis ki khangde khabar gi khangde adegi TV channel punuma ki discussion awar khangde haiba singa si ki main focus si haiba area sida orega lakpani ado masi akoina thoidona kasu hainingai leitre na idi khale mam naina be apun mak naina gare khana be apun mak khana gare luri bo phamdi sidaida UNC na charter of demand mayam pisalasu ama mayam tawrasu aidi thoina ahongba legedaba mande na khale maramdi pochi akoi khangdaba ama khangnaba thiu haibudi ya ilaayebako sidi hana khangga leiraba pot amaneba kanana halino karai dei phabuno karai da kadobagi mi taru tara mi hek thadokpaga nongambaga asiba phangino adu yam sangna thibana phangdraga numit nongam no hengambaga phangiduna karamai tawun ad sidi hana already pre plan tawraga leire haibasi e to jeloi khangnaba ngakte loi kha aina sidi hanan hairo kaidoruni sida luridi posi programming amagi makhada tawbunina program tawriba kambuduna leiriba lengak sigi magi while sublisi pairi banina adudi da akoina karino ba hairu doji pochi yam luba pot amane ba phanganda ba adu da hande loi khangabani mi sirani kaida thami kaida loi plan thamakan sida potu UNC na mogi naga village guarding na hostage ona natraga detainee ona thamiba mayam singado adudi sidri banina side si khangbanina thado khoro haibase always akan ba pressure center ki kari leyo myam pressure toro matung sidaida moi thadorok pane buko aduga hairiba misam taruk adudi hana already kanana phaino haidok te akoina speculation da kene pinani wairon phun bai phei khunani aduni adane na akoina ngagi speculation da claim am to tawdeba akoina phabani adune da huji bokta adun tawune na akoina haibuduna speculation idana haibai duna amani dana adu government gi agency dai su masak khange adu tawre da hai kanana painu di haide adigi di mi khara phagali hai phagate huji akoi ngarang hansu ngarang gi khabadan tro rimsta asoko porei khaba adu tawmi halami kholam mari siri haido adu hatpadu akoina hatbane na claim tawdamina adum sibudu adu na hatbane na speculation gi wani dana ko adum tawri dana se siga something like that never tawri issue se ko hai haliba misi akoina phabane akoina punbane adu ne da ne KNP gi president gi magi loina bi nemsa ki gena sida deputy CM manipur gi oire gang koi honorable home minister govindas na marale mi khuding home minister haibal leite haibal loi phabi ai ko pe adu adana magi statement su piri amma to su ma tawri bu sida akoina hairi bu potudi adai duna magi cover to public public domain thambe wa ne ba public domain thambe ya da wa khara leiri ba asu yamna jaungraba security asu yamgraba kanu security awat pa leibana ni khara hai amane khara hai utai na tai leiraga leibagi wane ba aseng bari kanana phabuno kanana hatpana karino kanu si loi khangba pone ba khangi ba potu tawdra kaino ba tawdui si sidai da tawdre haidana akoi gi hoji laiba manipur gi laiba situation da manipur gi laiba khoi gi politicians manipur sina british ki part ama oina hek magi lan Anglo Manipur war mai thi ki badagina hausi bawda sathara iba khoi gi politics ki khongchat ase manipur si apunba oina thamnabagi politics amta natteba
loinamuk thugaina bi konghe ngakhtane ba yango sida cookie nomenclature establish tawkhre naga nomenclature establish tawkhre meitei polarization tawre si mayam si leire adi matada ethnic conflicting kari kra mayam thoibu mayam singa se si akhoi gi isa gi leriba people gi will dagi akhoi gi leriba region na sigi people gi will dagi generate tawraktaba external force amna lengak pa adugumba lenga ama satharaga lakpaduna maram orakan hoji pausida masi se thing si phangi bane adu tagadi akoina more than 100 years experience ma akhoi gi region sigi people sing sina phange bo ko adu tagadi leriba political system sigi akhoi kamaina nan thoka dege akhoi gi leriba tangdu leita ba akhoi gi leriba yellow mi sing na taga leriba mayam sing asigi right ama ma gi liberty ma gi freedom ma way of life ma kamaina establish tawmina gade gi haibase akhoi gi region si leriba mi sing asina akhoi khanaba nainaba natana ko leriba hoji hoji leriba salariba political system masidi da akhoi kasu aspect tawni leite bu ko masidi da ai gi party gi wanate amma gi wanate kem na te bu ko leriba pot mayam punamuk se leriba indian political system masidi leriba mai sathar eba legacy asidadi akoina kaisu masidagi akoigi leriba people sing asigi hanagi lejeriba akoigi way of life akoigi cultural practices leriba mayam sing ase kaisu akoi maning tamna madu phasana exercise tawbu yani haiba madugi right ama akoina sigi manung sidadi kaisu akoina establish tawbu ngamoyabu ko aduna ne ba akoina sidada mi phabada hatbada phongam driba amana halasu amana tawrusu amana kharam ne hek tawbadana yada kharam ne hek tawbadana kainoma laitumam langubai chu hek jail tham kharam tawna mi halaga su kaim tek tawdu tawriba mayam punamuk se political agenda amagi manung chana high area se laiba region asigi miusing ase punna makoi gi laiba political koigi power ama aduga political regime ama masi establish torok pa yadana bagi damakta singkup sana thugaini policy da sathaba pot amane bu masi yamna sangna laiba british ki matung dagi hek lawda ba magi power of transfer hek lakhi badagi di adum madugi potu chataraga lakpo poni sida khoi kasu ngakningai su oide aduga kasu masigi damakta khoina nungai taba pendani ngai kasu phongningai su leite masi nomenclature amane nei thi lowe bu aduna masida ama oigera khang tawbu ngaktani kanan tawin loin khang ngaktani government na masi bu khangdradi lore ne kai dawruni nadra adu moidi tawge yauna tawbuni na adu kasu adu ada phairing tumuti na te lore leibai wane bu aduna sidai idi yam ka hena wakan si nungai te laigi taba misam taruk na laiba phibam nungbam adu ada mayam sing yamna miyoba amana satkataba madu even akhoi war prisoners pauda ko lan phawina leba pauda adugumbi to malem gi adugum sana patha amata tonate yam sauna igi thamoi degi su condemn tawi nuai to phawi adu nuai te haidana akoina laiba political system masi de akoina kasu aspect on ngai leite adu masi degi akoina kaino tawge haiba taragadi akoina region sida karamba nomenclature makhada karamba political aspiration makhada akhoi leriba sigi leriba region mayam sing miu sing ase mase akhoi komdong na punga dege haiba adugi politics akhoi work to wona tana ko ang halega bon matamda as aduna party na paibanani adugi party na oibanani aduni adani haiba aduna di kaim kana bangamoy maram di leriba policy structure makha leba pone bo aduna aigi argument di atampuna makta sigi argument si lejabani na aingonda di haiba policy thorona ngakpusu paute aduga madugi da makta aingonda kasu thuduna tawri posina kaita thukat lanba nunga hendaba adu ada thuduna ingonda ai leite na khali masidi mokhoi part of the mogi strategy ne lawe bu adu gi strategy du di akoina leriba lenga si gi makhada akoina sum leriba bokte thum akoi thengna ba ta bani akoina emancipate taw ngam dri bokdi sine na thamjeni wafam ji han be kano si de hoi athaga che za mathai na mulak che ki